खुरमजरी मीडिंग ताबिरिबसिंगबो ISTV न्यूज़ ना तराम ओक्सरी उजेक मरु ओइबा पाउदा हिंसा याउबा इहौना लमदम असिदा हिरम अमतदा अवोनबा पुरकपा ngamloi हाइना डिप्यूटी चीफ मिनिस्टर गाइखांगमना हाइख्रे उजेक पाउ संदोकना पिजरी हिंसा याउबा इहौना लमदम असिदा हिरम अमतदा अवोनबा पुरकपा ngamloi हाइना डिप्यूटी चीफ मिनिस्टर गाइखांगम निंगसी मणिपुर यूनिवर्सिटी दा पांगथोखिबा ह्यूमन राइट्स के ट्रेनिंग हौदोकपगी थौरमदा हाइख्रे सेंटर फॉर ह्यूमन राइट्स एंड ड्यूटीज एजुकेशन मणिपुर यूनिवर्सिटी न सिंदुना सेंटर असिगी होल दा पांगथोखिबा ट्रेनिंग हौदोकपगी थौरमदा डिप्यूटी चीफ मिनिस्टर गाइखांगम सेंटर असिगी कोऑर्डिनेटर डॉक्टर M सुरेश कुमार डीन ऑफ स्टूडेंट्स वेलफेयर प्रोफेसर RK हेमा कुमार IAS रिटायर्ड सरचंद्र सुसरुक याखी ट्रेनिंग प्रोग्राम असिगा मरी लेना गाइखांगम नमखाताना हाइखिबदा इसागी हक मांगहंदना निंगतमना हिंगबगी राइट्स असे मियोइबना पोकपदगी लोइनरगलबनी लमदम असिगी मियोइसिंगना मसागी मथौ मसक खंगबगी महुत्ता मसागी हक तानबना हेना खंगबगुम तवी करिगुंबा मतमदा वाथोक अमगा मरी लेना मियोइ अमा लेखिद्रबा मतुंगदा सरकार गा यानद्रिबा फावबा अरोइबा मथौ मंगम पांगथोकतना थंबा हाइबसे लमदम असिगी चटनबिदा अमुबा काली तैसिनबगा लोइनना लेखिद्रबा मियोइ अदुबु इकाई खुमनदबनी पालिबा सरकार असिना मतम खुदिमक्ता मियोइबगी हक ngakna thamnaba honari miyoibagi hak khongaunaba thingnaba honabada civil society organization sing amadi miyamgi achauba thodang lei haiki manipuri ko praja ko ba ko si ape phurba sigi asiba san haudana walo ji fawda nung mato tawwa tangko loy kundra patra mahi tar fawda tawwa hadse anasi id pressure tactics to oil running. I don't know who. Against our beautiful custom. Our salary bar, other public preserver bar, meaningful bar, lively day, Hadana. My Tawai is hunting for Geneva. No, but they are not full of conduct. Hunting is so conduct. Imun awal tahu kami hamsna. Lagi kami kami tu sini. Anu namu bangkai apa dia buat? Kunci maron asida. Lagi kami tu sini ada. Anu bah macam mana so? Kan teman tu sini. Ini tu dia. Jadi days together, weeks together, sahan lena. Lehen baik masih ada Manipuri ekonomi. Sangat nanti. ट्रेनिंग असिगा मरी लेना डॉक्टर सुरेश कुमार ना लमदम असिदा नोमकांगना थोगलिबा मियोइबगी हक खोंगाउनबगी वाथोक सिंग असि खरदंग ओइरबसु हंथहनब पांदमदा ट्रेनिंग प्रोग्राम असि पांगथोकपनी ट्रेनिंग असिदा सरुक यारिबा सिंगना फंगलिबा ज्ञान सिंग मिपुंग खुदिमक्ता संदोकपियु हाइकी एली खक्तना तना अखोगी सिंगी जगासिंगसु मसे अखोई सेंटर फॉर ह्यूमन राइट्स एंड ड्यूटीज एजुकेशन एकेडमिक की प्रोसेस खितंग चिनबदगी मदु याव खुबना अखोइना स्टडी तौरगा सिंगी जगासिंगसु हारिबो ट्रेनिंग प्रोग्राम से सना कोनुंग मणिपुर सरकार न लौसिनबा यारोय हाइना चथरकपा वाकत मिफम ngasiga thana numit 29 ni sukre ngasisu manipur people struggle committee school gi mahairoi sing amadi tongan tongan ba mioi kyana wakat mifam chathaki manipur people struggle committee gi working president S Syam Sundar na phongdorakpada sarkar na sana konung lौसिनबा यारोय sana konung kannaba honabada committee asinasu angamba mateng pangani haiki aduga historical monument ekta isi asiba port tawdo adu konung jidi hosbo hingnan laibu aduna hinggan lai report am the historical monument ekki makhada loksan ngani hai ko ni ya sung ngomoi hingangai sida phabam de tawningi tawhanningi aduna hojik manipur punam ki miyam gi ulje khangaga ulje manipur miyam punamangna konung loksan ba ya de ha ba hojik yauche mana khangbi bagal loinana nahan lawgi ba cabinet ki decision che hantok piu haiba wafam che aina masi media gi thongda ain thamje Professor N Mohendra na kihom amasung andro haiba kalam ama paucheda irakliba asigi matangda development organization andro kendra na nungaitaba phongdokre andro kendra gi kihom hawiba mafam sing asi sel changdana masa mathanta panghauda hauba manbagi maongda professor na lauriba wakhalon adubu yaningdaba phongdokre organization asigi kangbuna paumi singa chatuna केंद्र से किहोम थारिबा मफम सिंह यंगसिनख्रे ऑर्गेनाइजेशन की सेक जनरल सेक्रेटरी अबुंगचान हाइबदा
Festival asida saruk yakiba farmers singna puthokliba kihom sing asi sel changna tongan ba mafam singda tharaga puthorakibani masida akhang ahei kayagi pautak sing lauribani haiki Thangjam agro industry gi professor Jai Kumar na professor na pusilakliba wafam asigi lanai interest karino kendra asigi farmers singda kanana paisa thadakhiba yaubage hangki paikhatliba thabak sing asina semitlonda saukhatpada mateng oiribani organization gi secretary abungcha na makhata na haikibada Kendragi MLA ga khusamnaduna paikhatliba thabak thoram singda zat bizat khaidana apunbana pangal ni haiba wakhalonda changsinkhibani haiki Professor Oza Mohendrona ngasai akoi ki kihomna kanaba pide kihomji hen kanande haibasi taseng hargadi lali akoi ki Professor Mohendrona singda kaduna yongo lok ama sing ama karaga ngasai ki ima ibel sing aduga hallaman sing asina yamna wana honal jaba thajaba farm sing asibu farmer sing asibu mahangna kai sulaitana khanbi badi taseng ai lalene lawi aduga mahangna singda karaga mahangna suggestion kaya puthok piraga hena chakhanna nabugi mongda hena profit lena mongda sinbirambu hergadi faide nuai ga dabni lamdam masidadi ngasi phawbada haujik phawbada akoi ge honorable amadi loinana development organization andro kendrana chinga khudka manana thabak khudimakta hiram khudimakta changchel haiba wafam asi ahanba maktada thamjaningi Kuman Lampak Sports Complex Talaiba National Sports Academy gi Archery Taekwondo amadi weightlifting contract basis ta coach ahum lawgadori hena akupa marol July gi tang 19 dagi 18 fawagi manungda academy asidagi office hour da khanglaba yagani haina yas ki director na khangalagli Impal College ki Zoology gi oza Ibo Chauba amadi Physics ki oza Saratpu transfer tawba yaning de khudakta sarkar gi order handokadabani haina college asigi mahiroi singna wakan mifam chathakre mahiroi amana phongdorakpada mamangda college asigi oja manga atopa college ta transfer tawkhibadagi oza watuna leiringai cheirakta amuk hanna oza ani transfer tawkhiba si yaning de mahiroi singi yengbiduna sarkarna oja ani asigi transfer order kaktrabadi amadi awatpa oja sing hapchin bidrabadi khongjang kaya sangsin khigani haiki Now, till now, this list us now the order to transfer the 2 lectures now. This makes the surplus to all the students of our college. So I requested to the concerned authority to withdraw such an order immediately, and I requested to the concerned authority to fill up the vacant post of the teacher in our college. Thanks. Anganwadi worker amadi helper singi panduna lairiba thatra mangagi honorarium pithu haibana chingba dabi sing yauba memorandum ama chief minister da pisinkre Anganwadi worker and helper union Manipur na sinduna irabot bawan dagi masing yamlaba mui singna chief minister banglo tamna lakpada kanglagi nongchup thangba gate maya da police na thattuna miyam adu changhan khide mafam adu dagi mihu taru khandoklaba matungda chief minister ga unana changhan khi union gi maikai dagi Anganwadi center sing da supplementary polam sing chau haiba yadre asigumba polam sing makhata na pigidaba oirabadi pibiraganu chahi humpu suraba Anganwadi worker amadi helper sing chahi humpu manga da sangdok handuna pension gi khudong chaba pigidabani Anganwadi center amada thabak tawriba worker aduna thokiba matamda helper aduna worker kahangadabani haibana chingba wafam kaya memorandum aduda yauri Nagaland ki festival da chingning khaibana maram oiduna lambi chatpa yadabadagi Manipur da petrol fangnadaba haure festival da chingning khai khibadagi lambi chatpa yakidaba chayol ama fadringai da Manipur da di oil pump kaya thau leitre haina thonglona ba yaure miyamna thau fangnana bu honabada awaba mayokna ba haure nakal amarom da oil pump kaya petrol leite haiduna thonglona khrabasu black ta petrol yonbagi changdi hengalakli ngasi fawbada petrol liter da lupa Marifudra Yokre, Oiragli Bafibam Asida, Housing Mikidi, Sarkagi Maikaidagi petrol pump sing, Thonglon by Yauriba Madi, Black the petrol yon bagi chang, Hengalakli Asigi Matanga, Tabak Amata Lokalaptri. Manipur Adventure and Allies Sport Institute Masina Sinduna, Kairauda Leba Masigi Complex ta July Gitang, Kunmanga Dagina Contra Matoi Fauba Adventure Course Ama Pangtokadauri, Hena Akupamarol Masigi Office Tagi, Kanglaba Yagani Haidi. Employment of European Credit Transfer System in India haibasida numinini chupna sathagadaba national seminar ama ngasidagi Oriental College ki multi-purpose hall da hawkre UGC ki sponsor makhada Oriental College amadi NG College anina sinduna pangthokiba
Seminar Haudopugi Tharam Aduda Manipur University ki Registrar Professor N. Lokendra, Oriental College ki Principal Dr. Thaudam Biren Amadi, ASRD University of Delhi ki Physics ki Associate Professor Dr. Dizendra Sarmana Thorongi Maru Oiba Myoy Singh Oina Saruk Yaki. Seminar asigi convener Dr. K.H. Arunana European Credit Transfer System asi Europe ki countries singdadi hanadagi chatnaba haukre. System asi India dasu mapungfana chatna hanaba pandamda seminar asi pangthokpani. System asi na mahiroi singna makhoina tamliba mahi adu mapungfarabra fadribra haina khangjanaba amadi makhoigi gyan losing hengat hanbada achoba mating oigani haike. We hozik India da laiba education system se masi ai nang sai haijabado teacher centered oiba education system amo oiba aduga hariba ECTS idana student centered oiba education system amo oibana akoi students ki ai nang sai sung panjagare originality ade creativity ade my hidden talents mayam do adu akoina dig out tawnabi karigumba adugumba ama haiba systems da dilayeba Tungda technical session da resource person kayana tongan ba topic singda wangangki Rampur Simla amadi Himachal Pradesh ta pangthokhiba anisuba National Ko-Osu Kung-Fu Championship ta team champion oiraklaba Manipur gi team amadi Ko-Osu Kung-Fu Federation of India gi Grand Master Dr. Jugeshwar bu harau tayamna okpagi thoram amangasi Manipur Press Club ta pangthokre All Manipur Ko-Osu Kung-Fu Association sinduna pangthokhiba thoram aduda Amju gi President Samjai All Manipur Ko-Osu Kung-Fu Association gi President Dr. Waimani Amuko gi Vice President W Gonendra Chingba Myoy Kana Saruk Yaki Dr. Jugeshwar amadi team champion oiraklaba Myoy Singda Khudol Pot Piduna Pungning Thogatki Huzik Maru Oiba Pau Amuka na Pizari Hingsa yauba ihauna lamdam asida hiram amatada awanba purakpa ngamloi haina Deputy Chief Minister Gaikhangam na haikre Mideng tabira basingbu amuka na khulamsari